मैम हजिक आई नाइट मार्केट मनुंग द लेजरेको अदुगा अखोइगी हुवैगी नाइट मार्केट से इराय खुदिंगी हांगबा हा मैम असीगी वीडियो सिदी नाइट मार्केट चटपगी वीडियो इन नमजरगे अदि मैम नाइट मार्केट चलसिको याम कन्ना लापा नतेदा अखोइ सिदगी किलोमीटर अनी मुक चांग लापे अदो खोंगना चप्पदो यावदे अदो गाड़ी याम सिल्लेको अदना चलसे मैम बाय आदा थेंगनारजे होरे सिदासु लाइसांग अम लैरे याम चावबा लाइसांगदि नतेदा पिक्टक तौबा लाइसांग सुम लंबी चप्पदा लाइसांग अचौबा अम लैयेबको अदुजु हाफेट आई हेंगालके सि लाइसांगजिदि मई थांद्रे असीगी केनो फमजे फजैने लाइट से सिदुम हाफेतंग चंगगा येंगसि नाइट मार्केट चटपदो यौद्रिङाइदको मनुंग याम थि फजरे सिदि लाइसदा लाइसांग अम लैयेबको याम कन चावबा लाइसांगदि नते मोय फैमिली खराजु लैबुई सुमायना हजिकसे मोयगी लाइगी कई थौरम लैब्रा खंगदे अदुगी हजिक कन्ना डेकोरेशन तौइ सुमायना फजद्रजा फोटो शूट कता अखोइ मणिपुरद ओइतादि सुमबम लैदि फोटो कापके हाइदुने मोइसि कनाम लाक्ते अदुदि अमुक मखाताना आफेर अमुक थौरागे अदुगा येंगलके लंबीदा लैबदो ताइवानगी मसा kan thâu rồi na rồi mà tại thế gian ta na thâu đấy à điều aduga sida uriba laisangje ai maju temple khangde sab sabadi adubu akoi gi huai town gi oina khara dum chawba laisang ne dum moi gi अतो अतोप मी मैम जो सी लाइसंग लाकी लाखो हजिक मई नुंजे इफा फजद्रे अदुना मनाक्ता कछु संगारोय फबदि दुम फजाबनि सी लाइसंग मैम हजिक अखोइ नाइट मार्केट यौरेको सिगी गाड़ी पार्किंग तौबम से देम लै सिदा खामगे यामना लाउना चत्तबिदा मैं हजिक नाइट मार्केट मनुंग चंगे को
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯨꯋꯩꯒꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯗꯤ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯍꯥꯡꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯃꯦꯂꯥ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯀꯩ ꯇꯧꯔꯨꯕ ꯑꯗꯒꯤ ꯋꯥꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯀꯣꯏꯕ ꯂꯥꯛꯑꯀꯥꯟꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯗꯨꯝ ꯂꯥꯛꯅꯩ ꯁꯤꯗ ꯊꯕꯛ ꯇꯧꯔꯨꯕ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯑꯉꯥꯡ ꯀꯩꯀꯥ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡ ꯃꯆꯥ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯄꯨꯔꯛꯑꯀꯥꯟꯗ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯂꯩ ꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣ ꯃꯦꯆꯤꯟꯒꯥꯁꯦ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯗ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯁꯤ ꯁꯥꯟꯅꯒꯦ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯗꯨꯝ ꯂꯩ ꯁꯤꯗ ꯃꯈꯜ ꯃꯈꯜ ꯃꯣꯏꯒꯤ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯅꯨꯗꯜꯁ ꯀꯩꯀꯥ ꯑꯗꯒꯤ ꯁ꯭ꯇꯦꯛ ꯀꯩꯀꯥ ꯑꯗꯨꯝ ꯂꯣꯏꯅ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯐꯪꯉꯦ ꯗꯝꯄ꯭ꯂꯤꯡ ꯀꯩꯀꯥ ꯑꯗꯣ ꯌꯥꯝ ꯉꯟꯅ ꯂꯥꯛꯄꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯤ ꯌꯥꯝ ꯆꯤꯟꯕꯒꯀꯣ ꯑꯗꯒꯤ ꯂꯝꯕꯤꯗꯁꯨ ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯈꯤꯇꯪ ꯊꯦꯡꯊꯔ ꯂꯥꯛꯄꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕ ꯂꯥꯛꯄꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯁ꯭ꯇꯣꯜꯁꯦ ꯌꯥꯝꯅ ꯍꯥꯡꯗꯦꯕꯀꯣ ꯃꯤ ꯃꯁꯤꯡꯁꯨ ꯈꯔ ꯍꯟꯊꯅ ꯎꯏ ꯀꯔꯤ ꯂꯩꯕꯅꯣꯗꯤ ꯈꯪꯗꯦ ꯃꯤꯁꯦ ꯏꯂꯥꯛ ꯂꯥꯛꯅꯗꯦꯕ ꯋꯦꯗꯔꯗꯤ ꯍꯧꯖꯤꯛ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯈꯩꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩꯗꯤ ꯋꯦꯗꯔꯁꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯐꯥꯎꯗ ꯑꯗꯨꯝ ꯁꯥ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯅꯨꯡꯊꯤꯟ ꯐꯅꯌꯥꯝ ꯁꯥꯏ ꯍꯥꯏꯔꯁꯨ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯋꯦꯗꯔꯁꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯤꯗꯅ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯑꯥꯏꯂꯦꯟꯅꯤꯅ ꯂꯣꯏꯅꯃꯛ ꯅꯥꯀꯟꯁꯦ ꯏꯁꯤꯡꯅ ꯂꯣꯏ ꯀꯣꯏꯁꯜꯂ ꯂꯩꯕꯅꯤꯅ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯂꯛꯑꯦꯕ ꯑꯗꯨꯒ ꯈꯤꯇꯪ ꯆꯤꯡ ꯃꯌꯥ ꯅꯛꯁꯟꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯖꯒꯥꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯖꯒꯥꯗꯕꯨꯗꯤ ꯑꯗꯨꯝ ꯋꯦꯗꯔꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯂꯝꯃꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯗꯤ ꯑꯗꯨꯝ ꯋꯦꯗꯔꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯕꯣꯜ ꯀꯩꯀꯥ ꯁꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯒꯦꯝꯅꯣꯗꯤ ꯈꯪꯗꯦꯀꯣ ꯃꯣꯏꯁꯦ ꯁꯤꯒꯤ ꯃꯈꯨꯟꯁꯤꯗ ꯆꯪꯍꯟꯕꯤ ꯁꯥꯟꯅꯩ ꯃꯥꯜꯂꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯑꯥꯗ ꯂꯩꯔꯤꯕ ꯒꯤꯐꯁꯦ ꯐꯪꯗꯣꯏꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯒꯗꯤ ꯁꯥꯟꯅ ꯂꯥꯛꯏꯁꯦ ꯃꯃꯥ ꯃꯄꯥꯅ ꯄꯨꯔꯛꯑꯀꯥꯟꯗ ꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯦ ꯆꯟꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯥꯏꯁꯦ ꯆꯟꯗ꯭ꯔꯦ ꯑꯁꯤꯝ ꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯖꯤꯡꯒꯨꯝꯕ ꯐꯥꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯥꯕ ꯌꯥꯏꯀꯣ ꯑꯉꯥꯡꯈꯩ ꯁꯤꯗ ꯐꯥꯗꯣꯏ ꯇꯧꯔꯤ ꯃꯣꯏꯅ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯥꯖꯔꯒ ꯃꯁꯥꯅ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯃꯣꯏ ꯁꯤꯗ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯃꯣꯏ ꯁꯤꯗ ꯇꯧꯔꯤꯁꯦꯀꯣ ꯁꯤꯗ ꯁꯥꯟꯅꯩꯁꯦ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯉꯥꯡ ꯐꯥꯔꯤ ꯐꯥ ꯂꯣꯏꯔꯀꯥꯟꯗ ꯅꯪꯅ ꯐꯥꯖꯔꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯆꯥ ꯌꯥꯏꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯂꯧꯔ ꯆꯥꯅꯩꯁꯦ ꯑꯗꯒꯤ ꯗ꯭ꯔꯦꯁꯀꯤꯁꯨ ꯑꯗꯨꯝ ꯃꯈꯜ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯗ꯭ꯔꯦꯁꯁꯦ ꯅꯨꯄꯥꯒꯤꯗꯤ ꯄꯥꯛꯅ ꯌꯥꯎꯗꯦꯀꯣ ꯃꯣꯏ ꯅꯥꯏꯠ ꯃꯥꯔꯀꯦꯠꯀꯤꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯤꯒꯤ ꯑꯌꯥꯝꯕ ꯌꯣꯜꯂꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯁꯥꯟꯅꯅꯤꯡꯗꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤꯁꯦ ꯄꯩꯁꯥ ꯇꯤꯡꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯦꯁ ꯑꯍꯣꯡꯕꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯄꯣꯠꯇꯤ ꯌꯥꯝ ꯀꯟꯅ ꯐꯕ ꯑꯝꯇ ꯅꯠꯇꯦꯗ ꯄꯣꯠꯇꯤ ꯑꯩꯈꯣꯏ ꯃꯣꯔꯦꯔꯣꯝꯗꯩ ꯂꯥꯛꯄ ꯄꯣꯠꯀꯤ ꯇꯥꯏꯞꯇ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦꯕꯀꯣ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯁꯨ ꯍꯨꯏꯒꯥꯁꯦ ꯃꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯄꯨꯕꯤꯕꯗꯧꯅ ꯄꯨꯔ ꯆꯠꯂꯤꯁꯦ ꯕꯥꯁꯀꯦꯠꯕꯣꯜ ꯂꯪꯐꯝ
ꯑꯉꯥꯡ ꯁꯨꯝꯕ ꯁꯥꯟꯅꯕ ꯃꯆꯥ ꯁꯥꯟꯅꯩ ꯃꯥꯏ ꯇꯥꯕ꯭ꯔꯥ ꯆꯠꯂꯦ ꯑꯉꯥꯡꯁꯦ ꯍꯩ ꯌꯦꯡꯉꯣ ꯍꯨꯏꯁꯦ ꯌꯦꯡꯉꯣ ꯃꯆꯥ ꯄꯣꯛꯕꯗꯧꯅ ꯄꯣꯔꯛꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒ ꯑꯗꯨꯝ ꯃꯦꯂꯥ ꯇꯧꯕꯗ ꯑꯗꯨꯝꯕꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯒꯤ ꯍꯥꯏꯇꯥꯔꯦ 50 NTD ꯂꯨꯄꯥ 150 ꯄꯤꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯝ ꯃꯣꯏ ꯄꯣꯠ ꯆꯩ ꯌꯥꯝ ꯀꯟꯅ ꯐꯖꯕꯗꯤ ꯈꯪꯗꯦꯗ ꯅꯨꯄꯤꯒꯤ ꯄꯣꯠꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯀꯣ ꯁꯤꯒꯤ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯇꯧꯕ ꯄꯣꯠꯁꯦ ꯁꯤ ꯑꯗꯨꯝ ꯍꯥꯎꯋꯦꯀꯣ ꯀꯩ ꯀꯧꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯁꯦ ꯕꯔꯒꯔꯒꯤ ꯇꯥꯏꯞꯇꯅꯦ ꯑꯗꯨꯒ ꯃꯣꯏ ꯃꯤꯠꯁꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯍꯤꯠ ꯇꯧꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯆꯦꯠꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯍꯥꯞꯇꯣꯏꯅꯦꯕ ꯕꯟ ꯇꯧꯔꯒ ꯍꯥꯞꯄꯒ ꯇꯧꯕꯅꯦ ꯉꯁꯤꯗꯤ ꯃꯣꯏ ꯁꯤ ꯁꯥꯁꯦ ꯀꯃꯥꯏꯅ ꯃꯆꯦꯠ ꯂꯣꯟꯖꯟꯅꯩꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯣꯏ ꯁꯥ ꯑꯆꯧꯕ ꯂꯩꯔꯝꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯥꯔꯠꯀꯨꯝꯕ 7-Elevenꯗꯒꯨꯝꯕ ꯌꯣꯟꯕ ꯍꯩ ꯃꯍꯤꯗꯣ ꯊꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯁꯨꯝ ꯃꯥꯟꯕ ꯐ꯭ꯔꯦꯁꯀꯤ ꯖꯨꯁꯁꯦ ꯊꯛꯀꯦꯁꯨ ꯌꯥꯏꯌꯦꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯡꯒꯥꯁꯦ ꯑꯗꯨꯝ ꯄꯦꯛ ꯇꯧꯔ ꯁꯤꯁꯦ ꯁꯤꯗꯁꯨ ꯉꯥ ꯐꯥꯐꯝ ꯂꯩꯔꯦ ꯁꯤꯗꯁꯨ ꯅꯨꯄꯤꯒꯤ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯠ ꯈꯔ ꯌꯣꯜꯂꯦꯀꯣ ꯄꯣꯠꯁꯦ ꯑꯗꯨꯝ ꯇꯥꯡꯗꯤ ꯇꯥꯡꯕꯅꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯑꯌꯥꯝꯕꯅ ꯁꯤ ꯖ꯭ꯋꯥꯔꯒꯨꯝꯕꯅꯤ ꯃꯣꯏ ꯁꯤꯖꯟ ꯉꯥꯏ ꯇꯧꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯣꯔꯦ ꯗꯨꯀꯥꯟꯒꯤ ꯁꯦꯟꯗꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯌꯥꯝ ꯌꯣꯟꯅꯕꯗꯣ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯨꯝꯕꯁꯦ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯒꯤ ꯑꯗ ꯀ꯭ꯔꯣꯛꯁ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕꯗꯀꯣ ꯃꯣꯏꯗꯤ ꯁꯤꯗ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯃꯈꯟ ꯍꯥꯞꯄꯦꯀꯣ ꯁꯤꯒ ꯃꯌꯥꯝ ꯂꯩ ꯃꯈꯟ ꯁꯨꯃꯥꯏꯅ ꯀꯁꯇꯃꯥꯏꯖꯦꯁꯟ ꯇꯧꯕꯁꯨ ꯌꯥꯕꯅꯦ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯥꯞꯆꯤꯟꯒꯦꯁꯨ ꯁꯤ ꯆꯨꯝꯅꯒꯤ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯑꯃ ꯂꯩꯔꯒ ꯀꯤꯆꯦꯟ ꯈꯔ ꯂꯥꯕꯨꯕꯨ ꯁꯤꯗ ꯂꯩ ꯃꯣꯏ ꯃꯁꯛꯁꯤꯗꯤ ꯈꯔ ꯊꯤ ꯑꯩ ꯌꯦꯡꯍꯜꯂꯒꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯁꯦꯞ ꯆꯥꯗꯕ ꯂꯥꯕꯨꯕꯨꯒꯤ ꯀꯤꯆꯦꯟ ꯑꯗꯣ ꯃꯈꯥꯗ ꯁ꯭ꯋꯥꯏꯗ ꯈꯔ ꯑꯗꯨꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯀꯤꯇꯤꯔꯣ ꯁꯤꯕꯣ ꯁꯨꯝꯕ ꯈꯔ ꯐꯖꯕꯕꯨꯗꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯉꯥꯡꯈꯩ ꯕꯦꯛꯇ ꯁꯤꯁꯨ ꯑꯗꯨꯝ ꯀ꯭ꯌꯨꯠꯇꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯤ ꯗꯤꯐ꯭ꯌꯨꯖꯔ ꯀꯥꯔꯗ ꯊꯝꯕ ꯁꯨꯞꯅꯇꯒꯤ 50 NTD ꯂꯨꯄꯥ 130-150 ꯄꯤꯕꯀꯣ ꯑꯌꯥꯝꯕꯅ ꯃꯣꯔꯦꯒꯤ ꯄꯣꯠ ꯆꯩ ꯃꯥꯟꯕ ꯍꯥꯏꯗꯤ ꯆꯥꯏꯅꯥꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤꯗ
ꯑꯉꯥꯡꯅꯒꯗꯤ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯁꯤꯒꯤ ꯔꯤꯡꯁꯦ ꯂꯪꯉꯀꯥꯟꯗ ꯐꯪꯕ ꯄꯣꯠꯇꯣ ꯏꯁꯥꯅ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦꯕ ꯁꯤꯗ ꯃꯤ ꯂꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠꯀꯤ ꯃꯣꯏꯒꯤ ꯇꯧꯐꯝꯒꯤ ꯃꯐꯝꯁꯤꯅ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯂꯩꯔꯦꯗꯅ ꯄꯨꯂꯞꯁꯦ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯥꯀꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯅꯥꯏꯠ ꯃꯥꯔꯀꯦꯠꯀꯤ ꯖꯒꯥꯗꯨꯗ ꯋꯥꯏ ꯆꯤꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯒ ꯇꯣꯉꯥꯟꯅ ꯐꯝꯒꯦ ꯈꯣꯠꯀꯦꯁꯨ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯑꯗꯨꯝ ꯆꯥꯒꯦꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯁ꯭ꯋꯥꯏꯗꯅ ꯈꯔ ꯑꯗꯨꯝ ꯃꯤꯁꯨ ꯌꯥꯝ ꯄꯥꯛꯆꯤꯟꯗꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯋꯥꯁꯔꯨꯝ ꯀꯩꯀꯥ ꯑꯗꯨꯝ ꯃꯅꯥꯛ ꯅꯛꯄꯗ ꯂꯩ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯝ ꯑꯉꯥꯡꯈꯩ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯃꯣꯏ ꯁ꯭ꯀꯦꯠ ꯕꯣꯔꯗ ꯊꯧꯕ ꯈꯣꯠꯄ ꯇꯧꯕꯅꯦ ꯁꯤꯗ ꯁꯤ ꯍꯦꯛ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯥꯏꯠ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇꯣꯜ ꯍꯥꯡꯉꯤꯕ ꯖꯒꯥꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯤꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯈꯤꯇꯪ ꯆꯠꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯂꯩꯕꯁꯦ ꯂꯥꯡꯗꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯆꯥꯒꯦꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯨ ꯃꯌꯥꯝꯒꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯏꯐꯔꯦ